policy na Manipur amasung Thailand yauna leibak kaya gi marakta afaba mari thamba gamlagani haina Manipur gi ningthau leisen basana zawna phokrai Police personnel singna operation chathaba matamda mari leinaba singi niyam ngangna chathanaba Manipur gi DGP LM Khotena khakrai Archungamliu Messi gi achumba puthoknaba CM da memorandum pisin balakwa rally police na thubai krai paumi ama yauna miyoi tara asokapan nangkrai Police na kuthang chara henba thinglubadagi thangmaiban gi miyamna irang horakrai lambi thingbagi khongjam chaksinkai Numi humni chumna chathagadawa tararak suba sirara khong morok festival ngasidagi hokrai Assam Rifles ki thawong gi mayokta more ban chathari miyamna Assam Rifles ki camp koisin duna thakrai Kramjare Times of Manipur ki Manipuri paw miyang tabiri ba mayam punamapu ASHAPRIYA na taram nokchari ngasi gi maruba pawsing miyamna macha khaina pizare Manipur ki puwarida ahan boina Manipur ki ningthau leisemba sana zawbana Thailand gi Surendra Rajabhat University da pangthokpa ani suba Hune Conference listing ani taramapan da sarukya khrei Faculty of Humanities and Social Sciences na sinduna The King's Philosophy and Innovation for Sustainable Local Development haibihiramda numit nini chupna chathagadawa thoramadu da sarukya khiba ningthau leisemba sana zawbana India ge against policy na Thailand yauna yumthangnari ba leibak singi marakta Hena naksinaba amadi nungsinaba purakpa ngamlagani Thailand amasung Manipur asi chahi kaya dagi mamangda ningthau panba ningtamba leibak oiduna lakhi leibak ani asigi chaba thakpa punsi mahing sawong sada amadi nat chanabi kayada manaba lei adubu laibak thibadi ningtamba leibak ama oibadagi kumjali singamaga chamapan nifumapanda bharat tinki adumoinamag Manipur asi ngasigi malemda masagi puwari leijaba leibak ama oina leiri haiki Gender inequality ki issue amadi nupi gi mayokta chathaba crime singi matangda police force ta mathau tawriba miyoi singbu hena wakhal tahanabagi pandamda Manipur police amadi National Commission for Women na punna sinduna nomagi oiba gender sensitization program ama ngasi ahanba Manipur Rifles ki banquet hall da pangthokrai session mari thokna pangthokadaba thoramadu da sarugya kiba Manipur police ki DGP LM Khote IPS na lamdam asigi nupi singna lauriba thodang sing aikoi khudimak na khanglabasu Nupi angang gi mayokta chathaba miyot minai gi thabakti ngasi su lep laitre Police force ta mathau tawriba singna miyoi amagi yumda natraga mafam amada thiba humba gi thabak chathabada court National Commission for Women Human Rights Commission amadi atai mari leinaba commission singna piriba niti niyom sing adu ngangna thabak tawna bohona gadawne miyam ga hena maruk mapang oiba mongda thabak tawba amadi nupi singa mari leinaba crime sing thigatpada hena cheksin bagi tangai fadaba lei amadi Manipur Police Service ta nupi officer sing yaurapasi puning thogatingai ni haiki All the reforms that have taken place over the years in our country as already highlighted in terms of abolition of for example sati which is very predominant in traditional India society in the mainland and then child marriages female infanticide so many things that you all are aware The society has to undergo development, reformation and changes over the years in a very gradual manner. Things cannot, deep-rooted tradition cannot just be changed. Ngasigi thawramadu ko mari leinana National Commission for Women ge Senior Coordinator M Lilabati na Leibaga sida matam gi oina ain kaya semlabasu ngasi fawba nupi angang gi mathakta chathaba miyot minai gi thabakti hanthaba leitre thaudok ama thokpa matamda thaudok adabu ahanba thengnagadoriba si police ne maramaduna
Police force ta mathau tawriba singna niti niyom ngak pagaloinana yamna hai singna mathau tawba tangai fade haiki. Appointments the crimes against women and training of the police and action of the police enforcement roles. These are all towards the goal of achieving gender equality, and all of us in the society do also have to play our roles. No doubt that police have to play a very important role in this. Police have a very important role, but we individuals do. We also have a role at our own levels towards this prevention of the crimes against women. Thasigi torani panda chinganingai oiba muangda mapuroibagi mayumda kankal chaikokta thori yanduna laikidrabi khaupumgi duithangjengdagi ar chengamliu misigi achumba langla langjin putho haibagi davi tawduna sem kiba JAC na Chief Minister da memorandum pisinaba rally lakiba miyam tear gas amadi smoke bomb sizinaduna tankhai kre thawdogadagi pawlo nabo hona kiba pawmi yauna khongjang changsin kiba miyoi tara asokapan nangkre ngasi ayu pung tara rom tarapa matamda JAC gi miyeng makhada Langol Tarung Community Hall da miyam pullaba matung memorandum pisinabagidama Chief Minister gi banglo tamna rally laki rally adu thangmaiban sinam lekai yausilakpa matamda police na thatke police ki athing badu namkhaiduna ready chatnaba honabada maikai ani makta muknakhe miyam gi irang adu henjilakpadagi police na tear gas cell amadi smoke bomb sing sizinaduna miyam adu tankhai ke amadi asokapan nangki soklaba sing rims amadi siza hospital da laikanari khongjang adu da sarugyakiba JAC gi members so eriba rongmai naga students organization manipur gi general secretary Tv Pm miyamna democratic oiba mongda khongjang changsinbada police na mok bom amadi tear gas sizinaduna tankhaibagi thawong asi yaningde misi asigi matangda Chief Minister unaduna memorandum pisinaba appointment launaba honarakpa numit mari dum sure adubungasi fauba appointment fangdre misi asigi chapchaba langla langjin athuba matamda puthoktrabadi makhatana JAC na miyamga loinana national highway lambi thingba yauna national project singsu thingbagi khongjang nasidagi changsilagani haiki government na ekoi gi chanupi gi mihat sida pungning changna fair justice to PBU athuba matamda haina ekoi apes rally ekoi gi protest maksunate dubu mayamda ekoi kholaw lawjabani ekoi memorial sida ekoi mihat pa sibu matik chaba ekoi law of the land law of the government law of the country gi matung ina legal gi process taruga dandi PBU haibni charge sheet file to bio athuba matamda 302 IPC section se panbiu haibni adusu PB dre rims mok da moina keno to ren phajilaga thambire akoi hojik se yad akoi na hairiba kholaw se ta draga di akoi wrong mai community na akoi gi laiba national highway se akoi without any ultimatum indefinite hojik te akoi immediately akoi hojik tawrani chingnaningai oiba misida laikidrabi mahairoi baby sanagi langla langjin khangalo haina takseladuna JAC amasung miyamna khongjang changsinba leptri ngasi thamai banda miyamna chara henbagi khongjang changsilingai police ki kamguna thugai kre thawdogadugi mayokta ngasi nungthil pung amaga makhai taba matamdagi thamai ban manungi mafam ayambada lambi thingbagi khongjang changsin kre miyamna lambida uwa faijinba amadi tire mai thabagi thabak chathaki landoni gi mitam mai thaba yauna khoi saunaraba miyamna khanghaudana changsilakiba khongjang aduda Manipur police personnel sing khawang khangdana chenaduna lambi thingni mafam sing takthokki khongjang aduda sarugyakiba asingliu renmaina hai santi oina changsiliba khongjang bo police na thugai basi yaningde police ki ka henba thawong asida miyam na pena dabadagi lambi thingbagi khongjang asi changsilakibani nupi singse kai dawdi kun leiriba miyam se asi chap manana haurakpada government kai su tawba ngamoi aduna magi aigi haibase khaigum ji haibase ek thamjaning sara henbi khongjang se changsan ni akhoi dimjai janga kaino se changsan ge thorakbo moi police na tangkhai bi dem khoi desu akhoi athing ba thamba na te thau ground si da phamjage haibni adubu tansala abani na akhoi se akhoi na sumai na wakat pase yadrabra haibase akhoi kaino chawning base leidna asi da protect tawbani akhoi lambi thing base changsan bani
Laikidrabi baby sanagi achumba langla langjin puto haiba dabi tawduna ngasisu sekmai ima kaithel da kaithel fambi imai bel singna wakan mi fam chathakre ngasigi wapkat mi fam aduda baby sanagi achumba wayel puto mahairoida aki akhang pibigano justice for baby sana haina thaba play card sing season aki ngasigi wakan mi fam aduda sarugya kibi irungbam ombi purnima sina baby sanagi mihada sigi matangda lengak na tumina leisin basi yaningde Thai henjilak fauba chumba langla langjin puthokpa ngamdaba si yamna laibak thibane athuba matamda mihada sigi chapchaba wayel miyamda putho JAC na changsilakpa khongjang khudingmak sekmai kaithel fambi ima singna chapchana mayong yagani haiki Baby sanagi misi asibu ngasi fawa tha ama phajila fawa langla langjin puthokpidaba asigi damak akhoina pendaba laibadagi akhoi phamdabani maramaduna akhoigi laiba asida Manipur asida Dariba khoi sarkar asina ngasi phawa makhoi tawge haibda ngamba thabak adubu tawdana laibasigi damakta sarkar gi maigaida pendaba kaya lai khoina Tara suba Sirara Khong Hathai Fanet Chili Festival ngasi Ukhrul District ke Sirara Khong Village da hodokrai Tasigi kunmari fawba chathagadoba festival aduda chief guest oina sarugya kiba Ukhrul District ke DC Joseph Paulin Kamshomna Hathai haina khangnariba morok makhalasi masak fazabada natana calcium amadi vitamin gi chang yamna yawba morok makhalamani ngasi de haiba morok makhalasina Ukhrul district amadi Sirara Khong village pusak takle maramaduna khulasi ke lawmi singna morok makhalasi marang kaina puthoktuna Manipur khakta natana malem gi atai mafam singda fanganduna hena sak tak na mohonasi haiki festival asida Hathai morok stall kaya hangduna miyamda morok makhalasi marang kaina fangale Thauromasida wangang kiba singna festival asi pangthokpana chingtamani gi marakta nungsi chanaba purakpada achawa mating oibatanatana malem gi atai mafam amatada fangdaba morok makhalasi hena masa khanganbada achawa mating su oiragani haiki chief guest oikiba DC Joseph Paulin Kamsomna mahaki oiba motsu fongdoroki sigumba pujakraba festival se chahi chahi gi hena thwai yauna adam pangthokpiu for that farmers please work harder, cultivate more areas, using hectare phaniamdi tharamani. Adubu, since this is a particular crop which grows only here, let us take full advantage of this unique specialty. Aduna thabe abad lam akoi khun le the leredi. Adu jagadu dum hanghan biganu. Adanum thabiu. The department is very much aware. Sirara Khong chili has become so popular that the department, the government, is watching to extend whatever. A very good afternoon, everyone. Shana leibak Manipur ko loi nangi Manipur. Indo-Myanmar borders on more the Laiba Tongan Kuki Civil Society Organization Labor Union Amadi Tongan Mioi Kiana Sogaladuna Kaukiba Pung Nifu Mari Giban Nasinini Subanumita Ban Sogapa Nupa Nupi Kayama Lambi the Tolaktuna Akan Mamunga protest of Crave Mori Yakoiba the Laiba Tongan Lambi Singda Ban Sogapa Mioi Kiana Makal Kuding Maki Lambida Assam Rifles Lakpada Charhandana Bahiduna Athing with Crave Amadi More Police Station Mamanga Ban Sogapamiamna protest Chatharingaida More the Laiba Nifuhumdoi Suba Assam Rifles Commandant and Luchingba Tim Mamana Lambi the Lakpa Ubudagi Ban Sogapamioi Singna Akan Mamunga Athing Bapiduna Chathan Kidre Amadi Assam Rifles Kimatakta Yaning the Botuna Go Back More Assam Rifles Saina Kolau Kayama Lauk Sinduna Namduna Halanki Masigi Matunda Ban Nasiki Maru Ibamo Oina Oidiba Gate number 1 the Laiba Nifuhumdoi Suba Assam Rifles Post Tamna Chatuna Assam Rifles Post Mamangda Nupi Nupa Kayana Koisinduna Post Asigi Get Wangmada Duty Toramba AR Personnel Sing Makoigi Kem Manunda Changanki Amadi Koisaunaraba Miyamna AR Get Mamangda Tire Amadi Uwa Kaya Paisilaga Maithaduna Go Back Assam Rifles Saina Kolau Kaya Lauduna Protest Athaki Amadi AR Kem Adugi Santri Post Sagi AR Personnel Singna Mobile Phone the camera Kaplapadagi Ban Sogapa Miyamna Camera Kapa Yaroi Haiduna Athimba Fawu Piki AR personnel khara post tamna lakpo ubadagi nupa nupi kayana athing bapiduna changba yaroi haiduna AR personnel singadu AR gi IV cam flawba amuk changhanduna halanki amaromda banasigi matangda ngasi more police ki IV da
IG Jayantana Luchinglaga ban sagodpa tongan belupsinga mifama mapangthokuna wari sanakre adubu hauzik fawbugi oina yasinabagi mami tadri Paugi merkana teme breng matang lauzari Napi singnang hoba mafam sing matam changhandana sengdokpa aduda sunatana singkup chana kaklaba napina lebak lehau su phagat hanba yare achouba sanabungi napi changmanana kakpagi damak waningai leitre sijinabiu grass cutter amadi mulcher awaimal pungda lupa lising amaga chamnga contact tobiu Manipur Farm Houtal near Sainik School Impal Manipur ki labuk sing sangalasi chahi chupa Manipur ihan hanbo oina lamjingba jewelry na market ta phangba sana mayam sigi quality check tawbagi khudong chaba pijari Adom ki leijariba sanada yauriba alloy amadi elements kayagi chang marik chumna accurate quality amadi quantity ga loinana khanghanba ngamlagani lamjingba jewelry na pijariba khudong chaba asi lobi hau adom gi sana adu sengi natraga sengdi haibagi chingnaba du kokhanbiyo akupa marol gi damak lamjingba jewelry da lengsinbirau Lamjingba jewelry good quality is our priority Break matung dama yamu taram nok chari makata ba pau pizari lamda masigi law maker amo oina lamda masigi legal gi oiba chawka thorang sing center da taksin ba matamda wayal loisang da laiba singna advice pibiu haina MP Dr. RK Ranjan na ngasi uripok ta laiba cherap court pang thokiba mabu okpagi thoram amada phongdokre ngasi All Manipur Bar Association ambana sinduna cherap court complex ta laiba association asigi office ta pang thokiba mahak pu okpagi thoram adu da mahak na makha taraduna Laibak asina kumjali singa magachamapan ni futaretagi ningkha tamba fanglakpadagi ngasi fawba pangthorakpa parliament mifamda handak famkiba mifam asina khwaidiki sangna famkiba mifam oiki loinana apunba matamgi manungda chada humfutara mangadi opposition da piraga lemhauriba chada kuntaretna ruling party ga debate tongnaduna bill kuntaret pass tawkibani MP amo oina labdamasigi history amadi problem sing fongdok pangamkiba siga loinana anoba experience kya fangbangam ki haiki the 47 Lina, which is called the County of Parliamentary Uniform, and the past session said, was in a privately report, carrying the maximum durations, more than 200 hours debate when it comes to lives around the world. See, about 200 hours discourse of the young President, 75% of the debating opposition party the ruling NDA partners, only 25% of the time duration of the exercise. Highly verbally expressing the different angle of either conduct. Ultimately, opposition party should observe the oneness of the nation as it has been conduct. More than 27 bills were passed. Tripura da lairiba maitai gi laishang amadi athoba singi mitam singna mafam aduda khundaduna lairiba maitai singi achauba mafam mama kanduna thamhaure hiramasigi matangda TOMTV gi akhanaba pawda mama matam mamada maitaina takhel haina khangnaramba Tripura state ka Manipur ga lainaramba mari manghandana ngasisu Tripura da khundaduna laikhraba maitai miyamna maitai aikhoi gi mafam ama kannaba honare haina Tripura ge amata ngairaba chayol ge oina phongba Manipuri pawse marup ki Associate Editor RK Tarunjit na phongdorokle mahakna makhata na phongdorokpada Tripura gi konung oiriba Agartala city mayon asimaktada ibudo pakhangba lai puthiva radha mandap sana sahi ahum loinana Manipur gi athoba pauna brajabasi amadi lamyanba neta irabot ki mitam thamle bana Malipur AA road Agartala da leiriba ibudo pakhangbi laisang ase Tripura da Maharani oikibi maitai ningol Maharani Ratna Manjuri na sarambane laifam se hana Dhalesor da leiramme laisang asigi geta lining thau pakhang bagi laifam ni haina mathakta tharaga makhada pagla devatar mandir haina thari
Umang laidi maibising na laipau pibada ngauri fairi tawi haiduna angauba laini haina mayang sina khanbadage pagla thonbani hainei. Laifam asida maitaidage mayang Bengali singna hena lai asibu thajana khurumnari. Dhaleswar Agartala da leiba sana sahi ohumgi khubam shrine asi mahaki saron surona latuna ngasi fawba irat puja tawduna thamle. Sana sahi ohum asi mamagi pibuknungda sahi ohum leirami haiduna sana sahi ohum haibani. Ningthau Sarjit ki masani mahaki asingba maming Narendrajit Rajkumar kawi. Kumja lising amaga chanipan yangkhaini panda sipoi mutini landa British ki mayokta lusingbo oina lepamme. Dhaleswar leiba mahaki khubamda mahakna sijinaramba lanfi moibung kharamna chingba amasung phitara mari sangba janmakuthi ngasisu ngak senbaga loinana iratuna thamli. Abhoinagar Agartalada lai puthibagi khubam amasul lei. Puthiba lai ase ningthorol matamda kawabondagi purakpane. Khubam asibu Tripura laingakna masak khangbibadage sengat sagat piduna sahi kunthra romgi matung kumja lisingani mapandage Manipur gi reform sangstan ukalga khusamnaraga lai haraubagi thoram ngasi fawa pangthokle. Mafam asimaktada lai puthibagi mamang thangba sarukta laibung asigi wangmada athauba pauna brajabasigi mitam amasu khinduna leiri. Asida sunatana Dhaleswarda lamyanba irabot ki mitam amasu khinduna thamle. Tripura gi maitai singna khundaba mafam Gauranagorda athauba pauna brajabasigi mitam amadi Dharmanagar, Lalsingmura, amadi Durganagarda lamyanba neta irabot ki mitam sing khinduna thamle. Makhata nasu Manipur gi athauba measure song thamya gi aroibi yahiptan ki ba mafam ni haina thajanariba Narayan Khamarda leiba athauba sigi khubamda athauba sigi mitam ama khinnabage thorang paikhat hori. Asigumba Tripura gi maitai singna Manipur gi wangmada khunda jarabasu maitai phurup asigi damak mafam ama kannaba hona jariba asida Manipur lengang nasu Tripura lengaka afaba mari thambiduna maitai phurup asigi damak amadi Tripura maitai singi damak mafam ama kanjaba ngamnaba hona haningbage apamba amadi Tripura da lakba maitai isilinau singi da khudong chanabagi damak guest house amasu Manipur lengakna sengot sagat haningbage apamba RK Tarunjitna phongdorakli. Manipur bhobon achidi Tripura gi tamak Tripura praja gi tamak ta Manipur bhobon sagadaba natte. Manipur bhobon sagado side Manipur gi kanggu sida wajaing si sida lengai ba Manipur gi media ko ere culture troop ko ere students mahelo singi troop ko ere mokon sida laga matam numit kharani study tour bo de ha bo ere lakado se kada legani adu makoi gi tamak ta Manipur bhobon sabiu I mean akoi gi tasena akoi na demand ko thokko natte se Manipur na demand ko thokko. Tamenglong District Congress Committee ki President Oirambata Natana, ADC Tamenglong ki Chairman Soiramba, G. Sohem Haumai Laikidre, Mahaki Thawai na Ing na Chikna, Laina Bagdamak, Party ki Vice President, Sri S. Achawana Luchingduna, Laikidrabagi Thawai Yaudraba Hakchangda, Party ki Firal Kuptuna, Ikai Kumna Bodke. Thoramaduda General Secretary Sri Hareshwar Gosami, Secretary Sri Jiten, Sri Birla, Sri Siras, Cell Department ki Luchingba Singh, Sri Olen, Sri Sana Tombi, Sri Gopa, Sri Malem Khomba, Seba Dalgi Thomi Singh, Tamenglong DCC President, Sri Adhayamadi, Party ki Thomi Kya Susargyaki. Lengak na Ternopol District Laiba Ching Singasi Reserve Forest ni haina lauthoki bawafam aduga manilena ngasi palelda laiba PDP halada mifam bangtokuna thasigi kunmarigi ayupung mangadagi Palel More Lambi Paringda Matam Kaktaba General Strike ki Khongjang Changsin ba haina warip laure haina Tribal Land and Resource Protection Organization gi Cherol man hairakle Cherol asina makha tarakle bade Yangau Popi Lokchaw Wildlife Sanctuary asina khul kunthra rom sokhale haina Thasigi anida Manipur gi Chief Minister yauna mari leinaba DC amadi Principal Chief Conservator of Forest and Chief Wildlife Warden da ayiba Cherol ama pisin ki ba laikre Adubu ngasi fawba lenga ki maikai digi karigumba paukhum amata pirakpa leitre loinana tha sigi tara trade faw gi manungda paukhum piraknaba haijakibasu leikrabani adubu ngasi fawba lenga na tumina leisileba sida yaningda bafongdokladuna general strike ki khongjang asi changsinaba warepasi lawrkibani hari lamdamasigi inkhalakliba naha singna yamna pamna thongnariba two wheeler bike singda company na palakpa silencer lokthoklaga Ahobo Makol Tokpa silencer sing pansinduna Taubana Lambi Chaliba Miamda Kudong Chadaba Kaya Tokaliba Sigi Mayokta Police na Lokalakpa Kongtangi Saruka Moina Singdamai Police na Ngarang Ahobo Makol Tokpa silencer sing panba Gari Macha sing Fagat Kray Police na Fagalaba Gari sing Andudagi silencer sing Loktokalaba Matung Roller na Takayraga Mangan Kray
Haukiba tha kharagi mamangdagi Imphal gi akoibagi tongan tongan mafamda pangthoktuna lakpa mau kaithel hayeng pisum thong ningom leirak community hall pangthoklagani ngasi mau Imphal market coordinating committee gi media in charge Waikhom Rabi Yaifa Lamjing Globe Club ki president L Haridas Singh Mau Union Imphal gi joint secretary A Loli Mau yauna pisum thong ningom leirak community hall da ngasi pangthokpa paumi singa unaba amada hayeng hall asida kagadawa mau kaithel asida lamdam adongi miyamna sarukya biyu haiba paujel pirakle hiramasiga mari lenana Waikhom Rabina asumna mafam hongduna mau kaithel karibasi kayam koina sumna kaba yagani matam kayagi mamangdagi mafam chaba amada kaithel ama sabinaba haijakhrabasu hauzik fawba sabina leiba nungaite lakadauba nongzumi famda kaithel asi sabagi budget hapiyu karigumba khudongcha daba leirabadi Manipur miyamdagi selgi tengbang lauraga committee asina sabagi ayabadu pibiyu haina fongdorakhe Amaromda kaithel asida fangba polam singasi miyamna pamnaba hengalakpana mi chinbagi chang hengalakliba sida karigumba asoi angam yauduna accident na chingba thorakpa matamda sarkarna thingnaba ngaiduna leiribra haina mahakna makhatana hanglakle Sakhonanaba maru oina singda miyeng thangani haina sangsilakliba thamoi sengba wakhalol amaga thabak tawbi ningba ngasigi government oiragadi lakliba nongju mifam asida mau market sanabagi damakta budget hapiu tasengna masi hapiroi masi saba ngamoi phal leite tawgadabu oiragana committee da ayaba pibiro committee na kanglei miyam dagi mateng logjaraga mau market se sananabagi damak committee sina ngasi khongpham chena mau miyam gi damakta leptuna leiri habase thamjage Mitai Maitaibu schedule tribe ki lista chanhan lu haidana khongjang kya changsin khrabasu ngasi fawda Manipur lengakna Bharat lengakta hiramasiga mari lenana ai bawarol ama fawba thabidana amadi paikhat fam thokpa thabak amata paikhat pidaba haibase Mitai furuki laibak thibani haina kanglai salai apun baluki cherol amana hairekle cherol asina makha tarakle bade hiramasigi matangda miyam ge choba khongchat yauna Manipur pumada ban fawbu tawkhre adubo ngasi fawbada lenga ki maikaidagi thabak amata paikhat palaitre masina takpadi Manipur gi BJP na luchingba chungsina balenga kasina Mitai bu schedule drive ki lista chalhanna ba recommendation thabiyu haibu wafamasi na thaiduna thamna ba honare haibada laloi hauzik iram da masida mitop miyancha kayana nong makangdana maikai mari dagi angak pafangna changsilakle Manipur police ki maikai dagi akanba cheksin thorang kaya lokhatuna mifami pun kaya ama suchathare adubu mitop miyancha sing changsilakpadi leptre Asigumba luraba Mitai furuki tunglam chat ki lambi mulaka dauraba matang yauraklaba fawbada karigumba ngaklo oma fawba yaudana leiba haibasi yamna kiningai ni hairaduna Bharat ki achauba state singdagi lakpa mitop miyancha singna maning tamna lamdam asida khunda leitarakpa haibasi yalhomi sing pungmun muthanaba lang thakle haibatai Asigumba matawasida lengakna schedule tribe demand committee gi Mitai singbu ST lista chalhanlu haiduna changsilakpa khongjang buta daba haibasi angapupoi hairi Thasi ki taranipan ga yupung mapan makhairom tabu matamda Imphal More lambi paringi kongkhangdagi mafam khangdana mangkhiba iram sifai awang lekaidagi amom untamjib chahi kunipan apokpa laikhidraba tikendrajit ngasi fawba thiba khangdana leiri panba yabadi utamjat numit aduda Maruti van amada tongduna Moredagi Imphal tamna lakpada kongkhang yorpa matamda urine pass taunaba lambi gi mataida lepningaida khangongdaba lokta tasinkhibani Nakalamaromda haukiba tang taranipan kongkham gi mafam amada mangkhibadagi thiba khangdana leiriba utamjipu fangnaba thibada lengak namateng pangbiyu haina utamji ke pokpi pisakna lengak ki pungning chingsilakle hiramasiga mari leinana ngasi iram sifai awang lekai dalaiba masagi mayumda pangthokiba paugi mifam amada mahakna makha taraduna mahaki machanupa utamjit more dagi thorakpa eco van amada tongduna lakhibani eco van thorokiba driver adudagi fangkiba paugi matung inade Mangkiba utamjit asina kongkham mapa yaurakpada mapal thoke haiduna khamkhe madudagi lokchap aduda chongthakibani hairi thaudokasiga mari lenana thasigi taramapanda wangoi police station da pau pikhraba matung ngasi fawba thiba khangdana leirakle mangkraba macha sibu fangnaba thibada lengakna mating pangbiyu haiki honorable chemgi mating ju khaita miyeng changbiyu mayam tawdana khunja singda ju thi humdana mayam tawbiri adu bunga chi bogde icha do phangba leite hare honorable chemgi mating ju khara tawbidana mayam na icha ji bu phanglaba
तौबियो हिंदू लाइनिंग चटपसिंगे ख्वाइदगी चौबा नुमित अमा ओइरिबा कृष्ण जन्मना लाकपदा मणिपुर प्रदेश कांग्रेस कमिटी की प्रेसिडेंट गैखांगमना मणिपुर मियाम मरु ओइना हिंदू लाइनिंग चटपसिंगदा याइफा पाउजल पिरकले जगत की मबुंगो श्री कृष्ण की मपोक नुमित कृष्ण जन्मना लाकपगा इरोइनना लमदम असिदासु शांति लैबा इंगना चिकना लैबा हातना सुनबा याउदबा अमदी नुंगा याइफना पानबा लमदम अमा पिनबिनबा ओइरसनु हाइखि इंडस्ट्रियल एस्टेट तागेलपाता लैरिबा एमएस रंजोई प्लास्टिक न पुथोकपा पोलम कया मालेमदा लैरिबा कंपनी अमतना तौबा ngamdaba मवोंगदा चाही यांखैगी वारंटी पीबगा लोइनना थबक फंगद्रिबा नहा यांखैरोमदा हिंगबगी लंबी पीरी हिराम असिदा टॉम टीवी की अखनबा पाउदम अमा फंगबिगनी अवांग नोंगपोक भारत अहानबा ओइना फाइबर ग्लास सिजनदुना मियोइबना हिंगबदा चंगद्रबा याद्रबा पोलम सिंग याउना अतै अतोपा पोलम कया पुथोकलिबा इम्फाल वेस्ट डिस्ट्रिक्ट के इंडस्ट्रियल एस्टेट तागेलपाता लैरिबा एमएस रंजोई प्लास्टिक इंडस्ट्रीना लमदम असिगी थबक फंगद्रिबा लाइरिक लाइसु हाइरबा नाहा यांखैरोम थबक पीदुना हिंगबगी पुंसी लंबी सेमबदा अचौबा मतेंग पीरी एमएस रंजोई प्लास्टिक इंडस्ट्रीज के प्रोप्राइटर ओइरिबा यारिपोक यामेमदगे कुमनथेम रतन कुमार कुमजा लिसिंगनी दा तागेलदा लैरिबा चिपेटा पीजी डिप्लोमा इन प्लास्टिक प्रोसेसिंग लोइरबा मतुंग सिनफम असि पाइरखिबने मणिपुर लेंगाकना इंडस्ट्रियल एस्टेट तागेलपाता वर्कसेट पीदुना हौजिक मफम असिदा फाइबर की थोंग थोंनाव डस्टबिन लोकताक पाता सिजिनरिबा ही मोटरबोट सेफ्टी टैंक टॉयलेट प्लास्टिक वाटर स्टोरेज टैंक स्कल्पचर अमदी पोर्ट्रेट न चिंगबा कया सादुना ngasi asobo mai pak pasini ama oiba ngamlakli industry asida puthokliba thoibi amadi lily water syntax miyamna yamna pamna khraba matung ngasi fiber glass ki thong thongnaw safety tank sing asi miyamna hena pamna rakli madugi mathakta hairiba polam sing asi malem gi atopa company singna amukta tawdaba mawngda sahi yankhai gi warranty su piri sinpham asida mai pakna khong thangjilakliba ranjoi plastic industry gi proprietor kumanthem ratan kumarna mahakna sangsilakliba khongjang asida manipur lengangna startup program gi makhada handak sahi khak revenue stage to selection di tobire adubu senpham amatadi fangba leitri industry asi toan toan ba bank sing dagi loan lawraga chalaiba horakhibani haiba wafum kaya phongdorakhi तसेंग हौजी फाउदा गवर्नमेंट की साइडगी हाइसे गवर्नमेंट की अखोइना फंगजबा हाइतारे गवर्नमेंट की वर्कशेट हाइतारे गवर्नमेंट वर्कशेट खितंग चावबा अमा अखोइदा एलो तौबीरे थबक तौबा नुंगाइनबा अदुगा फाइनेंशियल की साइडगी दि गवर्नमेंट की साइड हौजी फाउबगी दि कोई फंगबा लेजद्री अदुबु स्टार्टअप की सेकेंड फेज की ओइना दि रेवेन्यू स्टेज दा अखोइ मोइना सेलेक्ट तौबीरे प्लानिंग डिपार्टमेंट न तौरगा अदो हौजी फाउबा मदुगी कानाबदी फंगबदी लेत्रि अदुबु सोइदना पिरकनी हाबि थाजबदी लै अदुगा अखोइना बैंक की ओइरगदी तसेंग हौजी फाउदा नेट फी ना अखोइदा ताम लोन खरा मतेंग पांगबिरे मणिपुर रूरल बैंक सु अदुम मतेंग पांगबिरे सिंडिकेट बैंक ना मतेंग खरा पांगबिरे सीसी लोन दा हाइतारे अदुना ngसागी लैरिबा यूनिट से अखोइना मतम खरा की मतुंग दा गवर्नमेंट फजना लैरिबा यूनिट से अखोइगी लैरिबा प्रॉब्लम जिंगी सॉल्व तौबिरगदी अखोइ मी चनी म चहुम मम नत्रगा चंगा अमदी सोइदना अथुबा मतमदा अखोइगी थबक पीबा ngamgane थाजबदी थमजरी लमदम असिदा तनतना युमथंगनरिबा नागालैंड याउना अतोपा स्टेट सिंगदसु फाइबर ग्लास न पुथोकपा पोलम सिंगी डिमांड कया तोरपा लेरे तसेंगनमक सिनफम असि मपालोमदगी पुसिलकपा क्वालिटी कंट्रोल तौदबा हक्सांग सोनिंगाई ओइबा प्लास्टिक न साबा पोलम सिंग असिना लमदम असिगी कैथेल खुदुम चनखिदनबा अमसुंग अफबा पोलम सिंग फंगनबगी पांदमदा थबक पाइखले हाइखि तसेंगबदी टेक्निकली ngसागी अखोइना ग्रेजुएशन लोयर मतुंगदा सीपेट पोस्ट ग्रेजुएट तौबन तमना टेक्निकली तौरम मतुंगदा ngसाई मणिपुर दा लैरिबा खोगी प्लास्टिक की आइटम जिंग मरुइना एम्प्लॉयर ओइबा पाम हाइतारे अखोइना ngसाई एम्प्लॉय मी अखोगी थबक फंगदबा मयाम जी प्रॉब्लम जी सॉल्व तौनबा होनबदा मतेंग खरा पांगनबा मरुइना मणिपुर दा फंगिबा ngसागी अखोगी आउटसाइड तगी लाइबा मरुइना मेनली म्यांमार दगी लाइबा प्लास्टिक सिंगचे मसी से तसेंगना अखोइना क्वालिटी सी मेंटेन तौदबा हाइतारे अदुना मेनली प्लास्टिक की ओइना ngसागी यूनिट अमा सेटअप तौबा पामजरक हाइतारे अदुदगी तौजरखिम अवांग नोंगपोक भारत के मतोइलेबा अदुगुमलाबा लमदम मसिगे ताएंद लेबा इंडस्ट्रियल एस्टेट मनुंग चलाइरिबा रंजोई प्लास्टिक इंडस्ट्रीना ngasi लमदम मसिदा तवान तोंगानबा फाइबर ग्लास आइटम सिंग मिवेबी खुनाना सिनरिबा सेफ्टी टैंक थोंग थोंगनाव अमदी हिना चिंगबा पोलम कया स्क्रप्सन चिंबा कया अमा पुथोक्तुना ngasiदी लमदम मसि सेमिलोंदा अचौबा अहोंगमो पिरि लोना रंजोई प्लास्टिक इंडस्ट्रीना लमदम मसिगी थावक फंगदिबा नहा निफु यांखैरोम रंजोई प्लास्टिक इंडस्ट्रीना थावक पीदुना लमदम मसिगी सेमिलोंदा अनोबा खोंसिल लमा लाहनबा होनहौरि टाइम्स ऑफ मणिपुर की दमकता पाउदम जरिबा वीडियो जर्नलिस्ट मोंगया मचंगले लोना दमेंद्र वांगखेमसा इंडस्ट्रियल स्टेट तायन पार्ट चटलिबा था सिगी तरामाथोइदा पटनादगी इम्फालदा पुरखबा आइन थिंख्रबा लालहौलुप माओइस्ट कम्युनिस्ट पार्टी की लुचिंबा
Sapamcha Kanglaipal ngasi Chief Judicial Magistrate Imphal East ki court puthokre. Court na numit humni police custody remand pikre. Paugi Mark Thana Temba break among Luzari. Gunamani Eye Clinic is looking for qualified, young and energetic applicants for the following post: optometrist, X-ray technician, clinical assistant or nursing staff. Interested candidates can apply for the above post with their biodata and certificates before 26th August 2019 between 9 a.m. to 3 p.m. Interview will be held on 27th August 2019 at 2:30 p.m. Gunamani Eye Clinic, Wangkai Kaitel Asangbi, Imphal East. Kangla food product ti iram dong dia seng ma mahong yeng dio garlic mixer khatana tana kangla gi ano food item singi maho kangla bada ngauroi do kana bu leibe kangla break matung da makhada ba pau pizare Manipur da lariba polo pony loiriba mipung khuding makna makhoi gi lariba pony singbu Sanjen Thong da laiba Directorate of Veterinary and Animal Husbandry Office da pony ga loina laktuna registration tawbiu haina Veterinary Director Dr. H. Chawbagi maikai digi pauzilakle ngasi Directorate of Veterinary and Animal Husbandry Office da pangthokiba paumi singa unaba amada Dr. H. Chawbana hai Manipur Pony Conservation and Development Policy lisingani tarataru ki makhada Manipur da lariba pony khudingmak registration tawnaba thorang tawre Manipur da lariba pony asi world da yamna tangba sagol makhalama oiribani adubo pony asi ge masingdi nomo gi hantarakle asigumlaba pony sing asibu masing hantha hengat haningbagi thaurangi manung channa registration tawnabagi khongthang asi lokhalakpane Sanjen Thongda laiba Veterinary Directorate asida pony gi sel ama hangduna leire Manipur da lariba pony loiriba khudingmakna isa gi leizariba pony sing pubiraklaga registration tawbiu purakpada khudongchadaba leirabasu field chatnabagi thorang tawre registration tawbada sutnadagi lupa yankhaini registration form office ki website tagi download tawba yagani haiki Thasigi kuntaruga musung kuntareta pangthokadoriba assembly mifam mangoinana Imphal West District Police Commando na laukalakpa cheksin tharangi saruka moina ngasi assembly gi nongchuf thangbada lariba thangmai banyumnam laikai gi akoibada thiba humagi thabak chathakre operation adu da yum marifu manga da changduna punna miyoi chamga kun manga masakhang doke adu moinamak thoidokpa mi fabi pundi yaukhidi Thawbal District Police ke SP Dr. S. Ivom Cha ke meeting makhada Thawbal District Police Nubi Police amadi commando ge apun bakambuna ngasi ayu pung tarung makhairom taba matamda sangayung fa mamang lekai part 1 ge koibada thiba humbagi thabak chathabada miyoi ama number 4 gram taramanga sel oina lupa lising humfu yankhai ga lising humfu chamanga ga maudraga konana fare farba miyoi edu lekai edu maktadagi Habizur Rahman atopa mengna Wangmen Ibothem chahi kuntra manga apokpa MD Tamizur kawe Fagalaba polam singadu ga loinana miyo yedu Thawbal police khusina khre hairi Amaromda ngarang ayuk pung taramathoi makhai tarakpa duwaida Sekmai police ki OC TH Kiran Kumar ge meeting makhada ASI KH Santos W Jayant Kumar Parmeshwar ASI Rovas amadi ASI Hemangonga Luchingba Kangbu amana police station mamangda frisking amasung checking chathabada Imphal dagi Dimapur tamna lakpa Tata Winger registration number MN04P1996 amada tongduna lakpa miyoi amadagi lotuna puramba sapon cape kunithoida lotuna puramba heroin number 4 gram chahumga mapan amadi WY tablet piece lising mari chatruka mongdraga konana fare Faraba miyo yedugi mamingna Hafiz Muhammad Rizwan, Elais MD Riwan Khan, Chahi Taramapan Apopa Abdul Samad Kawe, Lilong Subdivision ge Lilong Turel Ahan Bidagine, Fagalaba Bolam Singh Aduga, Tungan Mamuongda Mark Singh Sizin Aduna, Arumbagi Chang Fawat Taram K. Faraba miyo yasigi mathakta NDNPS ki makada case amalokot kre hari.
अकक्नबा पाउ म फंगबदगे थौबाल डिस्ट्रिक्ट पुलिस के एसपी की मीडिंग मखादा थौबाल डिस्ट्रिक्ट पुलिस कमांडो के कांगबु अमना खोंगजोम चिंगथाम मनिंग लेकाइदा थीबा हुमगी थबक चथबदा मियोय अनिदगी यामलबा युंगांग अमदी बियर बोतल के फागतख्रै पुलिस की पावर से हाइरिबदे पुलिस के कांगबु अदु उबदा चेनबा होनबदगी फारबा चांदेल गी लिवाल लिकुंदगी जाफे वराना हाइदोरपदगी खोंगजोम चिंगथाम मनिंग लेकाइदा लैबा खांगेंबम अभिराम कौबा अमगी युमदगी युंगांग अमदी बियर बोतल सिंग अदु फागतपंगमखी तुंगदा फारबा पोलम सिंह अदुगी मपू लेकाय असिमक्तदगी लैमपोपम चंद्रकुमार चही 35 अपोकपा एल तोंबा अमदी पोलम सिंह असिबु थम्बगी थबक तौरिबा खांगेंबम प्रीतम चही 30 अपोकपा केहैस अभिराम फागतपंगमखी मखा ताबा आइनगी ओइबा थबक सिंह लौखनबा फागलबा पोलम सिंह अदुगा कोनना थौबाल डिस्ट्रिक्ट के एक्साइज डिपार्टमेंट सिनक्रे हाइरी लिलोंग अतौखोंग खोंग कारोंग लंपाकी 100 kV ट्रांसफॉर्मर असी मतम गचानबा मोंगदा सेंबिदुना प्रीपेड सिस्टम के खुदोंग चाबा कंज्यूमर सिंगदा अथुबदा फंगंद्रबदी डेवलपमेंट कमिटी अतौखोंग DCA ना यामना ngakpa खोंगथांग अमा लौखलगनी हाइना फोंदोरकले हिरम असिगी मतंगदा ngasi लिलोंग अतौखोंगदा पांगथोकिबा पाउगी मिफम अमदा DCA की सेक्रेटरी MD हेलाउद्दीन थासिगी कुंदा अतौखोंग 100 kV ट्रांसफॉर्मर असी कंज्यूमर सिंगना इलेक्ट्रिक बिल थीदे हाइना मई कक्किबा से डिपार्टमेंट की ओइनदी यामनै काइनिंगाइनी कुमजा लिसिंग अमगा चमापन मरिफुनिथोय गी फेब्रुआरी 3 25 kV की ट्रांसफॉर्मर में इंस्टॉल तौरकलगा मथंग अपग्रेड तौरकलगा ngasiदी 100 kV यौरकपने कंज्यूमर सिंगना मई मतिक चाना nganद्रे मपुंग फाना मई ngalhanbiu मतिक चाबा पोस्ट वायर पिबिu एखोय मतम चाना बिल थिजगे हाइना मरी लेनबा सिंगदा कयारा खाइजख्रबसु ngasi फावबा थबक तोंथोकपिदन लेरे मसिगी मथक्ता कंज्यूमर सिंगदा ngasi फावबा इलेक्ट्रिक बिल मतम चाना पिबिदे हाइना वकलदुना महाकना हाई चाही अनिगी मनुंगदा खुन लेकाइगी दुकान सिंगदा बिल थंबिरमे मसिना मरम ओरगा कंज्यूमर सिंगदा यामना अवाबा चैथिंग कया पीदुना लाक्ले कंज्यूमर सिंगना प्रीपेड सिस्टम चना हनबियु हाइनासु कयारा खाइजखिबा लेरे अदुबो ngasi फावबा थबक तोंथोकतना लेरे कंज्यूमर सिंगी ओइनदी मतमगा चानाबा वायर पोस्ट पिबियु अमदी प्रीपेड सिस्टम चना हनबियु हानगी ड्यू लैबा सेनफम सिंग यानाबगे अमगी मतुंग इना थिदोक चगनी अमरोमदा ट्रांसफॉर्मर असिगी ओइना कस्टमर चामगा 15 रोम लैबनी हाइरी पोस्ट अमदी वायर प्रीपेड सिस्टम मसी अखोय तो होंजिदा चना हनबियु मदुगी मतुंगदा लेहौरिबा दियो अमाउंट से नेगोशिएबल अमाउंट अमदा डिपार्टमेंट गी जानबदा अखो कंज्यूमर सिंगदगी कलेक्शन तौर पैसा थीनब होनगे करीगुम थबोइन ओंथोपीदब तारगदी अखोय अतौखोंगदा तिंगिबा हाइसडी वायर सिंगसे डेवलपमेंट कमिटी अतौखोंगना लुचिंगागा वायर से पुन्ना लौथोकजरगा डिपार्टमेंट सरेंद्र FCI गोदाम दा थबक सुरिबा सिनमी सिंगना खुसुमल हेंगतपियु हाइदुना थबक लेप्तुना लेरिंगै चरगसिदा इराम दमसिगी सिनमी सिंगुना थैबिरम लगा आइनगी वांगबदा सिलचरदगी मार्केट सिनमी सिंग पुरक्तुना पुंग 15 रोम थबक सुवनखिबा कया अमा लैख्रे मसी इप्सा जिरीबाम ब्रांच ना यानिंगदे थवोंग असिबु कैप्टन पीडी के कॉन्ट्रैक्टर ना जिरीबाम प्रजाबु थवोय उसितबनी हाइना इप्सा जिरीबाम ब्रांच की वाइस प्रेसिडेंट एम नुंगसिथोइबना फोंदोख्रे ngasi lobasigi mayai loisangda pangthokiba paugi mifam amada mahakna makha taraduna keji yankhai chanba cheng bag amada lupa ani piriba si lupa mari dagi tadana pigadawani aduga contractor paunam premchana captain pd laborers welfare association ga athuba matamda waroisin purakadabani hairaduna railway amadi fci godown sing ipsa jiribam branch na meeting changlagani haiki keji yankhai chanba bag amada lupa mari dagi tadana pigadabani amadi healing contractor paunam premchana demand tauriba cap npd gi labor welfare association ga athuba matamda warisan purakadabani sajiribam branch na haijari loinana real head amadi fci gudam sing ipsajiribam branch na yengsinba hawragani बिष्णुपुर डिस्ट्रिक्ट के मनुंग चंबा रिजर्व लाइन चौथे पोस्ट लैबा ओइनाम शोभा चंद्रा BDF नंबर 1279 लैमपोपम अवांगना मनुंग मतम चादना लैखिदबदा इमुंग मनुंग अवाबदा सरुग्याबो ओइना लैखिद्रबगी इमुंगदा तेंगबांग पीबगी थौरममा SP बिष्णुपुर के ऑफिस ता ngarang पांगथोख्रे थौरमदुदा शोभा चंद्रगी इमुंग मनुंग की मियोय सिंगदा डिस्ट्रिक्ट असिगे SP ऑप्शन सापम MPS ना सेल गी तेंगबांग ओइना लुपा लाख अमा खुसिनख्रे थौरमदुदा सरुग्याकिबा बिष्णुपुर डिस्ट्रिक्ट विलेज डिफेंस फोर्स वेलफेयर एसोसिएशन के प्रेसिडेंट एल देवाना हिरमसिगी मतंगदा फोंदोरकिबदा एसोसिएशन की BDF पर्सनल सिंगना मकोई की थागी राशन मनी दगी लुपा चामा चामा डोनेट तौनरगा सेनफम से
मखोइगी मरक्ता नुंसिनना लोइनरंबा शोभा चंद्रगी धर्मगी मथौ मंगमदा सिजननबा इमुंगदा तेंगबांगबने मखाताना बीडीएफ पर्सनल सिंगी मरक्तगी लाइबक थीब सिंग यावरक्लबदे लुपा लाख अमगी सेलगी तेंगबांग पीबसी मखा चथकीगने लोइनना मणिपुर की चीफ मिनिस्टर नसु लाकदोरिबा नोंजुमी फमदा बीडीएफ सिंगी खुसुमल हेनगतनबा वारेप लौबियु हाइकी फंगदोरिबा अखोगी नोंजुमी फमसिदा अखोगी बीडीएफ की हुजिक मतंग चुनब खुसुमन हानसु अखोगी डेट अखोगी मार्च की डेट 6 ता अखोई नोंगारम अखोई सेम ऑनरन सेम मसामक अखोई उनजबदा अखोइदा थाजब थंबीबा सोइना कमनजरी नोगी हुजिक पंतम गसानब खुसुमन हुजिक पीबा ngam खरबी मनदी हुजिक हापकनी हाबा पोटुदा अखोई याम थाजब थंबीरखिबा दुमाइना मसी अखोई कोलो कनेक्शन लोइराबा हुजिक सरकार के जो अखोई खर तबकपा यामना इंबा अदगी हाना इरांग खर लेरमदु हुजिक फरकपगा मरि लेना अखोई बीडीएफ सिंग नुंसीबीरगा अखोई हदकी मिफमसिदा सोसोय सोइदना अखोई चानब खुसुमन पीबीरकनी हाबसे अखोई सरकार मोइरांग म्युनिसिपल काउंसिल के अनौब वारेप अमा लेट्रिबा फावबा काउंसिल के एरियादा ई-रिक्शा चेनबा थिंगले हाइना काउंसिल असिगे ऑफिस ता फमखिबा पाउगी मिफम अमदा काउंसिल के चेयरपर्सन एम रोमी बलाना फोंदोखरे महाकना मखा तारदुना ऑल मोइरांग सीडी ब्लॉक ई-रिक्शा डेवलपमेंट कोऑपरेटिव सोसाइटी लिमिटेड के वाइस प्रेसिडेंट ने हाइबा हेमाम सोमिकांता कौबा मना काउंसिल की ईओदा सिरकलिबा मराल अरानबने ईओदी काउंसिल की वारेप इनबा खक्तने थासगी कुनिपांदा काउंसिल की मिफम अमा फमगनी मदुदा ई-रिक्शा की मतंगदा मरुएबा एजेंडा ओइना खनगनी मदु नत्रिबा फावबा कनागुम्बा मियोय नत्रगा एसोसिएशन अमतदा ई-रिक्शा की पार्किंग पीबगी वाफम लेट्री पीरबसु हानगी वाजरकलबा रिक्शा पुलिसिंगदा प्रायोरिटी पीगनी हाइकी खंगहनजनिंगबा अमदी मोइरांग म्युनिसिपल काउंसिलना ऑर्गेनाइजेशन अमसुंग एसोसिएशन अमतदा ई-रिक्शा की रूट अमदी पार्किंग की अयाबा पीखिबा लेते हौजिकी ओइनादी म्युनिसिपल काउंसिलना ngasidige hauna ई-रिक्शा चेनबा थिंगजिनजरे Steel, a product of German quality and innovation. Manipur ahan boina steel company ki authorized dealer KD Enterprises ta gasoline, electric, amadi battery ki khuthang da chalai ba yaraba outdoor power tools khuding mak phangbiragani. Hairiba sing dudi cut off machine, mist blower, petrol lawn mowers, handheld blowers, brush cutter, chainsaw, art auger, high pressure washer cleaners, battery head steamer, cordless strop shears, intercultivator, power weeder, power tiller, the steel cordless pole pruners. For more details, please contact KD Enterprises Changangai Uchekon, Tidim Road Airport, Imphal West. Mobile number 961-260-7378 natraga 700-562-3082. Ekhogi email kdenterprises2019uchekon@gmail.com. Loan available only for power tiller. Breaking matungda mayam mukana taram nokchare. Matam kayagi mamangdagi sembidana laklaba yairipok thongkhongdagi ngarian taba lambi Club Organization Mayapaibi Loop Sing Amadi Khulgi Halaman Sing Yauna Lambi Thingbagi Khongjang Fawba Changsinduna Awaba Kaya Mayok Naruraba Matungda Pali Balenga Kasigi Works Minister TH Biswazatna Miyamgi Awaba Khambiduna PWD Imphalis Ki Executive Engineer SO Marilena Bus Staff Amadi Special Contractor W Kellen Thabiraktuna Lambi Semba Haubagi Damak Minister Buthagat Pofungdorakle Loinana Matam Sangna Chatnaba Quality Laina Koilas Thabinaba Laimanai Top Chingtha Club Sing Tulihal Club Sing Angtha Club Amadi Maika Yedongi Miyamna Minister ki Puning Chingsilakli Lisang Sitna Chatharakpa Pradhan Mantri Ujwala Yojana Scheme gi Makhada LPG gas connection pibagi thauram gi saruka moina Imphal West District ki Manung Chanba Govindagram Mayai Lekai Community Hall da Lairenjam Maijrau Gram Panchayat Amadi Hyangthang Gas Agency ga khusamnaduna ngasi cooking gas connection yenthokpa ki thauram ama pangthokre Gram Panchayat asigi Pradhan Manglemba na hai gas yenthokpagi thauramasi mamangda tangkak anirak thokna yenthokre Madugi makha chatharakpa oina Bharat Sarkar gi midyeng makhada lairaba imungi imai bil singbu maiku khudaba imung amamam oinaba gas yenthokpaga loinana wadhoriba singsu makhatana piki gani haiki Govindagram da lairiba APL BPL priority card holder khangalaba imung nifu hundoida PMUY scheme gi makhada LPG gas connection singdu yenthoki All Manipur Women's Voluntary Association Asinduna ngarangdagi hauna Crime Against Women haiba hiramda chatharakiba awareness program gi saruka moina ngasi Thawal district ki Khongjom Standard English School da awareness program ama pangthokre Thauramadu da resource person oina wangangladuna social scientist Danabir Laishram na hai Manipur asi nupibu ikai khumnaba thak wangna khanba lamdam ama oirambani Mamangai da kumhai fiong da likol sanaba numidang ya thengba fawba sanarame
matam aduda namduna ikai khumnaba manghanbagi thabak tongnaramde lamdam asida mayang sifaina lalhauba thibagi mingda lamdam asigi nupi oibi kaya sarak tambagi thodok tatana tholakpa adudagi aikoigi nupa sing su nupi bu namduna ikai khumnaba manghanba hatok pibagi thabak asi matau tamlakhibane haujikti masigi chanabi asi yamna toisilakpasina lamdam asigi nupa singna nupi singda yengliba midiang asi karino haibatu takle nupi bu hanthana khanba khunai amata chakhotloi amaromda nupa sing khaktana nupi bu hanthana yengba miyot minai tawi haibasu yadri nupi masel su hanthana yengnari awunpot yamdabagi mamawu otpa lamdamasida leiramdaba du leirakle haujik thokliba wathok sing asi lamdamasida leiramdaba ngaktane nupi pokpada haraudaba nupi bu hanthana yengba midyeng da chatli nupi bu yokhatpada midyeng thamba miyoi sing masing yamdi haiki yam bevar ka bigadabani moi awana yam ku bigadabani noina sakat palam the western countries na satpada uni nupi mga nupa mga lang yun naman nupa mga sa bigat sinto kuma laga injal laga thambidra gari ke to bajit thong hang to ka khandra yam bevar to ni yam wang na ko asubagi yam na civilized weba mindset se masijo koi chena bo hona ka dab ngarang phong kiba cabinet mifamna matam kuinadagi aided college oina leiraklaba lamdam asigi college maribu lengakna lokhat pirakpagi damakta manipur lengakpo emsu thawal district committee ge women affairs na thagat pafongdorakle hiramasiga mari leinana ngasi emsu thawal district committee na pangthokiba paugi mifam amada secretary malengambi chanu na hai emsu thawal district committee na thawal wang motabada leiriba waikhom mani girls college asi lengaki college ama oibada matik chai haina matam kayadagi lauduna lakhibani college asibu lengakna khangbiduna lokhat pirakpa sina amuka hena emsu thawal district committee na nungaiba fawi makhatana college asigi awada pa yengsin biduna masak thokpa college ama oihanbigani haibasu emsu na lengaka thajaba thamli haiki waikhomani girls college asibu lengaki oiba college ama oibada matik chai haiduna emsu thawal na thengkhang kayarab da lauduna lak jaba asida ngasi pali belenga asina ubiduna loksin birakpasi hen nungaiba phongdokjari masiga loinana makha tarakpa college asigi award apa thabak thoram khudimukta asigi lengangna miyeng jangsin birakani haibagi emsu thawal district ki committee gi thajaba Saireng Saipal Semgat Lupki Tarahumdoi Suba Mapo Komon Thoram ngasi konung mamangda leiba lamyan ba sanglenda pangthokibaga loinana chahi asigi oina Saireng ba 2019 Lifetime Achievement Award na Professor Dr. Jodasi Sanasam amade Dr. Kamala Sairol Manana yai maharawada kusina khrei Thoramadugi sarukamo oina Manipuri matam isaigi khomjinba pukningi sairol haina mingthonba audio CD amadi KC Gitana edit tawba pukningi sairol haina mingthonba direct amasu phongki Thank you. Manipur ki thang tagi sintak purel su oiramba thang ta loisang sana konungi poktak loisu oiramba State Kala Academy Awardee Moirangthem Manina Laikidabada Kanglasha Thang Ta Lupna Awaba Phongdokre ngasi lupasigi office ta pangthokiba awaba phongdokpagi thoram amada lupasigi president luchingduna minute ani tumina leptuna laikhidrabagi thawaina mapugi khuyada ingna chikna leirunaba thongnikhi loinana sintak purelasina laikhidaba si manipurgi thang tagi lamda mensinba ngamlaroidaba mangjabani hairaduna laikhidrabagi imung manungi awabada lupasina saruk yarakle Apunba Artist Association ge chahiya sige oina nauna pang puthokadaba sumang lila sana matumgi mahurat ngasi lila party asige office pangthokre ngasi ge malemda lairiba thawai panba jiba khudimak miyoiba magum hingba pami haiba paujel puriba sumang lila si lai hemantana ibani aduga lamjing lamtakpana saknairaba lilaroi kakching bir mangol amadi guna sarmani Manipur Laingakna Anoba Film Policy ama pass tawbagi ayaba pikiba simak lamdam asigi film tawjariba singi oina yamna laibak fabani hairaduna policy asi athubada gadget ta hapiduna ek oina chana hanbiu haina Laingaki puning chingsilakle ngasi lamfel sana kaithal da laiba film forum Manipur gi mayai loisangda pangthokiba pawgi mifam amada forum asigi chairman Samde Sabam Mangol zauna hai lamdam asida laiba film bu pamjaba miyoi singi damak tung koina chana gadawba policy ama sembinama Laingaka taksinduna lakibani amari chaliba tha asigi kunmanga fawda Laingaki maikaidagi karigumba khongthang ama lawraktrabadi khongjang kaya changsinaba matam pikhi masida Laingakna film tawjariba singi awaba khangbiduna cabinet mifamda
अनौबा सिने पॉलिसी अमा पुथोकनबा वारेप लौरकिबा सिमक लाइबक फबनी मसिगिदमक फोरम असिना लैंगाक असिबु ngamkhai leitena thagali loinana tha asigi kunmanga dagi changsin gani haina thorang toromba khongjang matam kaktana handokle haiki अमरोमदा थासी कुनमापंदा पांगथोकदौरिबा फोरम असिगी 15 सुबा मपो कुमोन थौरम असि लैबाकी इश्यू सिंग असिदा सरुक याबो ओइना हराउ कुमहै तौररोय हौजेक मालेमगी ओइना महौसागी खल काइथरकलिबा सिदा खरदंग ओइरबसु कनबदा मतेंग ओइनाबा लमफेलदा लैरिबा फोरम ऑफिस के कोइबदा उचारा थाबगी थौरम ओइना पांगथोकलगनी मसिदा सिने एडिटर गिल्स अमदी मरी लेनबा लुप सिंग सरुक याबियो महाकना मखा तारदुना एडिटर सु ओइबा मणिपुरी म्यूजिक एल्बम गी डायरेक्शन सु पीबा नाउबा सेंजम फोरम गी चना कांगलोन गी वांगमदा थबक खरा तौबना मरम ओइरगा ngasida gi thingba thamle haiki August ki tang kunma thoida akogi Shri Honorable N Biren gi sarkar asina cabinet ni phama phambire harakanda akogi Manipur gi sine policy asi ayaba ma pass to bidana pibi basida aikona nungai ba phongthok sabagi demukta ngasi asumamit asi pangthok sabani handak ki film forum gi foundation day asidi aikoi harau kumai jagoi sei tawjararoi maramdi aikoi lepaki irang sida aikoi su saruk yazaba moina aikoi harau kumai du tawjararoi maroina numit asida aikoi na handak ki oina di foundation day asi aikoi tree plantation kaithar leba environment ki phiba masida film forum Manipur su thaudang lojebo oina aikoi gi cinema hall aikoi office lai ribeski akoi bada lampel sana kaithelda u sar sing thagani hairiba nauba senjam hairibasi film forum na ngasidagi athingba thamle maramaduna kanangma producer sing director sing na nauba senjam hairiba editor asi kanagumba film natraga music video da amata mari leinabi genu karigumba leinabir ma tholabadi koigi film forum Manipur na aikoi preview tawjeroi madu utpaya bagi ayaba piba ngamjeroi Mohammad Rafi Memorial Society Amritsar Nasinduna Punjab ta pangthokiba Rafi Award lisingani taramapanda Best Playback Singer Tarakrabi Thobal District ki manung chana laiba Khangabok Sorok Wangmadagi Moirangthem Sunitana ngasi Imphal Airport ta thunglakibada 7-star Youth Club Khangabok Sorok Wangma amadi miyamna haraute yamna okhrei ngasi okpagi thormadu dai khoigi paumina hangba wahangi paukhum piraduna Sunitana hai award fanglagli basi mahaki hona zamanni adubu masi oina ba hona birakpa oja sigbu thagat pafungdoke mahak namakha taraduna mahaki tungi punsida Manipuri isai oina saklagani haiki ai makha tabadi atopa state khuting ga ya barona playback ai tawjare ba ko playback singer oina ai di atopa to lamgi lon khudimak loi saksare ado hojing makha tabse Manipuri ki sakeng kharle ai ha khangde ai hayung khangde yam harau je ko akoi Manipur ji yam thagat pire Manipur de ki asigu pim jam la ga jain tawbse adu khakte nai harau jam akoi Manipur ji moi khangbi ho du moina Pawi Marthana Dema break amaga muk closeri Studio 11 India's favorite salon and spa now at Imphal. Our services are haircut, hair straightening, global color, body spa, hair spa, waxing, threading, facial and treatment, hand and feet care, makeup. Body massage. Studio 11 Salon and Spa Imphal. Look fabulous. Fitness World Building, Singzamai Mathak Chongtham Laikai, Imphal West. Phone number 038524406164. Break matungda mayam utaram nokcha bagalena makhataba paw mu kana pizari ana layeng sangya koiba mafam sing luna na thamna bagi wakhalonda Imphal East District Police amadi Jenims Authority ani na khusamna duna ngasi Manipur lenga ki amata ngairaba Medical College amadi Hospital oiriba Jenims ki koibada lamtu sit sengkhrei ngasi ayuk pangthokiba lamtu sit sengbagi thormaduda District Police asigi personal amadi Jenims ki staff singna sarukya ki ngasi mayang langsing gram panchayat ki manung chana laiba ward number 2 gi koibada mafam sing lunan ba lamdamama ohenna bagi pandamda paksana lamtu sengbaga loinana uchara sing thakhrei thoramaduda ward adugi member koizam pahari amadi ward asigi manung chana laiba mana Ingkhol Youth Development Association SKYC Kameng Sabal amadi khun ani asida laiba yumthong khudingdagi miyoi sing thoraktuna sarukya ki
वार्ड मेंबर कोइजम पहारीना वार्ड असिदा युमनाक चामगा यांखैरोम लई अदुबु युमनाक कुंदगी हेना सैनिटरी टॉयलेट लैत्रि मसी मरी लेनबा डिपार्टमेंट सिंगना यंगसिनबियु हाइखी आगी ओले युवा मतम असिगी यंगागा अखोइना ग्रीन मणिपुर हाइबगी मखादा अखोइ ngasiगी उचार थाबगी अमदि लमतुम सेंगबगी थबक असि अखोइ तौजबनी अखोइगी सैनिटरी टिन साबा लोइसनजगनी हाइखिबदु अखोइगी वार्डसिददी हौजि कानाबो इफंग फंगदबा युमनाक चामगा निफु यांखै लैबसिदा युमनाक कुनमुक्तगी हेन लैतबा अदुना अखोइ हौजिक खोंहामबा कनो तौबसि यामना मरोइबा आइदि फी खारगा हाइबदि लैजदबनिना साबा खोटपा ngamjadabnina सिगी फिबम दा लैरि मसि मणिपुर गवर्नमेंट गी मखादगी अंतंग मणिपुर गवर्नमेंट यंगबिदुना अखोइगी वार्ड असिबु खोंहाम खलामबा अमदि कनो तौबा लहंदबा मपान लहंदबा हाइबगी पांदमदसु अखोइ थमजगे खल्ली चामगा 13 सुबा टेरिटोरियल आर्मी की इन्फेंट्री बटालियन चथरपा ट्री प्लांटेशन ड्राइव की सरुक मोइना ngasi jiribam gi chandrapur da laiba highway english school gi campus ta uchara kaya thakre battalion asigi humfutara mathoi suba rising day thorong ko mani lenena chatharakpa drive aduda school asigi mahairoi amadi oja singna sarukya khi hauze kamok sanabgi pau phongbigani China da pangthokiba World Police Meet Fire Game da boxing gi yankhai taret kg ki kanglukta gold medal lawrakrabi waikhong dagi yangkhom sandyarani ngasi imphal da thunglakre mahak na ngasi imphal ki airport ta thunglakibeda mahaki imung manung amadi sanaroi kyana harauta yamna okpaga loinana lai pareng huktuna pungning thagotkre sandyarani na hai mahak na mai pakpagi credit asi mahak putakpi tambiriba oja sing amadi imung manung gi miyoi sing da piningi makatana lamdam asigi mai puraknaba olympian nama oiningbaga loinana Kumjale singani kunda pangthokadariba World Championship tasu saruk yaba ngamnaba honagani haiki World Police Meet Fire Game haidana asida ai goal lawjare e adugi ai hojik thoksarakpane aduga ai gi credit haraga de ai ama khakta di piningte oza ai hek tambirakpa aham boina singsin birakpadi ai oza ibomsa singsin bir e adi matungda oza lilin ade oza khoibi ade oza susan mem hambi मैम याम करे अदो आई उजा मैम दा अम खतददी पीबा ngamjaroge आई याम हरावी खंगौदे मितगी पी तागी बसु खंगौदे याम नुंगाई हरावे अदुगा आई मतुंग दुसु सिदगी हेनबा अतोपा कंपटीशन अचौचौबा चलगा आई माय पाकपा ओइरके अखोइगी मणिपुर गी इरमदंबी अमदी इंडिया गी मिंचे प्रोपा ngambo ओइजगे ngasirung til phone ki ba pauche singda kari kari maru pau yaw ki bagi habdu मैम पुना मियंग तामिनसे Kangla Pau, Jungmiliu, Missigi Mifam Pangtok to Rally Lakpada, Police na smoke bomb Amadi, Jargas Kapada, Police Young Tara Sogle. Tawal Police na Mio Amadagi, heroin, mobile phone, shell Fagabay. Ningtole Shemba Sanazawa, Thailand Huni Conference, the Serbia Cray. Pau Zil, Rally Lakpada, Police na Tankaivada, Kayama Sogle, Chief Minister na J. Sigwari Sana Cray. Tang na Fangliba Potok Sing Hena Putok na Bahona Si, Premananda. Police na heroin Namasung Shell Fare. Police na wakan from Faman Kidre. Pandam Thailand Pangtok Anisuva International Unique Conference and Ningtolek Shema Sanazawa Sarugya Cray. Agus policy Mating Dagi Manipur, Southeast Asia gi, Laivak Singer Natsin and Chatpangamle, Ningto. Legislation Nipalgi, IEC Handbook Form Cray. Nungai Nahing Si Hyderabadi, Lo Nintina Kangsi, Jayanta Kumar. Manava Mori the Banko was in Assam Rifles game question Cray. Go back Assam Rifles, Murdabad Haiba Kolau Kaya Sulauke. Naga ki waroshin mangoinana Arunachal Pradesh ta leiba kanglup khara Naga oizage hairakle. Aroi bada amuk maru pau phomigani. AKS policy na Manipur amusung Thailand yauna leiba kaya gi marakta afaba mari thamba ngamlagani haina Manipur gi ningthau leisin basana zawana phongdokre. Police personnel singna operation chathaba matamda bari leinama singi niyam ngakna chathanaba Manipur gi DGP LM Khautena thanakre.
आर चुंगम लिउ मिसी गे चुंबा पुथोकनबा चीफ मिनिस्टर दा मेमोरेंडम पिसिन बलाकबा रैली पुलिस न थुवाइख्रे पाउमी अमा यावना मियोय तरा असोक पन्नख्रे पुलिस न खुथांग चरा हेनबा थिंगलुबदगी थांगमैबनगी मियामना इरान होरख्रे लंबी थिंगबगी खोंजंग चंगसिंख्रे नुमित हुमनी चुपना चथगदौबा तरारक सुबा सिराराखोंग मोरक फेस्टिवल ngasiदagi hokre amadi Assam Rifles ki thawongi mayokta bore ban chathare miyamna Assam Rifles ki camp koisinduna thamkhre Sige wenadi matang asida Manipuri Paulo Shinjare Pauming tabiri ba mayam punamukpo ASHAPRIYA namu kana krumjari